lising aniga kunmari loisulapaka iroinana December gi tang kunmanga Christian Ichinau singi kwaidagi maru oiba numit Christmas su yorakle Christian lining chatpa ichilninau singna yum da mai thanduna Christmas carol saktuna angang ahal khaidana harau tayamna kumai asibu pangthokpa matamni Christmas khatanatana anoba chahi lakpagi su mapung magi mafamda hena chapatpa harau tayamna mipum khudimak leminaba oireshunu haina thawai tana nijaribani iramda masigi mipum khudimakna mapugi mafamna nijariba khudimak anoba chahi english nganiga kunmanga na lapadadi soidana thungbo oireshunu haina impact tv gi maikai dagi pawga jenjai Anoba chahi lakpasida iramdam asibu hanagumna masik manga leiraba miyam punna harau kumhai pangthokminaba nungsi chanana leiminaduna amatta oiba harau minoktana thallaba sana leibak Manipur gi sakfamda amuk hana hanjinba oiresunu hairiba wafam asi thamjabaga loinana Impact TV gi maikai dagi mayam punna maki mafamda a Merry Christmas and a Happy New Year